MGNAREGA gi Financial Year 2021-22 gi makhada pigadaba pending leiba liabilities fund athubada thadokpiyu taruk suba general panchayat election matam chana pangthokpiyu amadi panchayata power sinabiyu haiba demand sing tauraduna Manipur State Panchayat Parisad ki meeting makhada District Panchayat Parisad Thawal na sinduna ngasi Thawal District ki Khangabokdagi DC Thawal gi gate fauba rally Chatkhre District Panchayat Parisad Thawal gi makhada leiriba yamlaba pradhan member sing amadi tongan ba miyoi sing yauna ngasi ayuk pung 13 tarakpada Khangabok khulakpam leikai da leiba lala mandopta pullaba matung National Highway 102 da laktuna Thawal SP gi office mamang fauduna DC Thawal gi gate tamna lakhi Panchayat Parisad ki member sing aduna DC Thawal gi gate yaurakpada Thawal Police Station gi second OC Sudhir Luchingba Police team amana thattuna thamki tungda DPPT gi miyoi taruk na saba team amaga DC Thawal ga unaduna memorandum pisunduna wari sanaki ngasigi rally aduda financial year 2021-22 gi MGNAREGA ki material component crore Chahum ani Manipur Leingak na puthokadabani NEFMS National Electronic Fund Management System Manipur da chatna halu panchayat election athubada pangtho panchayat da sakti piyu amadi Chingamasung tamgi job card holders singi khuchumal Manipur government na athubada putho haina thaba placard singsu sejin kibaga loinana kholaw kaya marumsu lauki Rally aduga mari leinana District Panchayat Parisad Thawal ki mihut amasu oiriba hanagi Khangabok Jilla Parisad ki member KH Rajmohan na haikibada Ministry of Panchayati Raj na haukiba chahi lising ani kunithoi gi June gi tang kulhumdoida lupa crore 483 thadorakraba matungda Leingak na Pithoktabadagi irang hauраklaba matungda ngasi fauba ahanbada crore chama anisubada crore chama yangkai ahumsubada ngarang nahanta crore chama amaga thadorakhi Hauze Thadokpuna leiriba asi lupa crore chamri tarukni hairaduna matam chana senpham sing thadokpidrabani PRI member singna wana sujakiba thabaki component sing fangdana ngasi fauba leiri haiki masigumba kaya asi pithokpinaba Manipur Leingakta kayarak hanna haijarabasu ngasi fauba tabidana leiri Manipur Leingak nasu PRI member singi pithokpham thokpa khochumbal sing asi athubada pithokpiyu ngasi fauba pangthoktana leiriba panchayat election pangthokpiyu amadi PRI singi mapung oiba mamingtagi oina thambiriba power asi panchayat sinabiyu Leingakna Manipur praja singi khosumal amadi sinmi singa hak matpibagi mahutta sinmi singbu pukning thogatpiyu hainasu KH Rajmohanna Manipur Leingak ki pukning chingsilakli ngasi phawda koi PRI singna thenariba samesa mayam ma koi mayam da hanasu nganjakre koi gi government gi Ministry of Rural Development Panchayati Raj na hogiba June gi tang kuning humdoi da thador khaba koi gi wages koi ki liability clear tawna ba thador khaba 756 crore thador khar matung da ngasi phawda Manipur government na thang nai na koi na haijaba kaya haijarga irang gi strike ya tor matung da koi hanbada koi ki crore sama ani subada crore sama yankai hum subda ngarang han crore sama ma thadok tuna laige hoju je koi ki pending si koi crore sami ga tar leiri matam chana koi ki liability koi ki wages si clear tawdrabadina koi na thabok wana sujagi ba koi ki PRI Pradhan member Jilla member sujagi ba thabaki material component ngasi phangdan leri ki sanon rondana koi leri asuma kaya si koi pithokpina ba haiduna koi mari lena ba Manipur Leingak ta hanna haijarbasu ngasi phawda koi tabiduna koi bibasi koi ngaijate aduna ngasi koi ta ma saklaba Manipur Leingak koi na PRI sina haijari madudi koi ki pithokon thokpa wages portion je am thuna clear to view amadi koi ki pangthokna leiriba Manipur gi panchayat election koi amangda cabinet na decision kya lauduna matam lekharaga su ngasi phawda pangthokna leiriba election asi pangthokpiyu amadi koi ki mapung oiba koi ki panchayat na thengriba samasa kya gi manungda moiriba koi devolution of power koi panchayat sakti sinabi ba haibadu koi thangkang kya da mamangi PRI kya na lauduna lai ngasi phawda koi mamingdagi oina chinda oina bibiduna leiri koi financial reflect to wide asumba mayam se koi ma saklaba Leingak sin singbiduna koi gi aningba pamba koi gi Manipuri praja singi kusuman Manipur da leiriba sinmi singi hak matpibagi muhutta sinmi singbu pungning thogatpiyu amadi koi sinmi singbu pungning thoglaga koi PRI bu koi pungning thogatpiyu haijan ai ngasi Manipur Leingak ki mafamda amadi miyam da ai
DC Thobal Ahanthem Subhaska Unaraba Matung, District Panchayat Parisad Thobal DPPT gi mihut amasu oiriba Hanagi Charangpat Jilla Parisad Member Heramanina Haikibada, Taliba demand sing asigi matangda DC na thazaba khara pibirakpa amadi, Hiramasigi matangda PRI member singna Khanglamdaba kaya amasu haibiraktuna, DC Hiram Kharada Yanaraba Matungda ngasigi oinadi Khongjang asi handokchare hairaduna, thazaba piragliba sing asi athubada thabak oina pangthok pidragadi, Makata na lemhoriba district singdasu ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯉꯥ ꯁꯨꯕ ꯖꯦꯅꯔꯦꯜ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟꯗ ꯀꯥꯕꯤꯔꯛꯄ ꯄ꯭ꯔꯙꯥꯟꯁꯤꯡ ꯖꯤꯜꯂꯥ ꯄꯔꯤꯁꯗꯁꯤꯡ ꯑꯗꯨꯒ ꯋꯥꯔꯗ ꯃꯦꯝꯕꯔꯁꯤꯡ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯄꯟꯆꯥꯌꯠꯀꯤ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯔꯦꯒꯥꯒꯤ ꯋꯦꯖꯦꯁ ꯐꯟꯒꯤ ꯂꯥꯏꯕꯤꯂꯤꯇꯤꯁꯀꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯃꯦꯇꯔꯤꯌꯦꯜ ꯀꯝꯄꯣꯅꯦꯟꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯄꯟꯆꯥꯌꯠꯀꯤ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯇꯦꯟꯕ ꯁꯤꯇꯤꯖꯟ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯐꯝꯃꯕ ꯃꯇꯨꯡꯗ DC complex Thobal Babu ꯑꯩꯈꯣꯏ ꯔꯦꯂꯤ ꯑꯃ ꯁꯥꯏꯂꯦꯟ ꯔꯦꯂꯤ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯑꯒ DCꯗ ꯑꯩꯈꯣꯏ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯖꯔꯦ DCꯒ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯔꯦ DCꯅꯁꯨ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯊꯥꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯉꯝꯗꯕ ꯒꯣꯔꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯗꯤꯁꯤꯖꯟ ꯃꯅꯨꯡꯗ ꯂꯩꯕꯁꯤꯡꯗꯨꯒꯤ ꯄꯥꯎꯗꯝ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏꯒ DCꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯐꯝꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯥꯖꯕꯁꯤꯡꯁꯦ ꯐꯨꯜꯐꯤꯜ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯍꯥꯏꯇꯥꯔꯦ ꯏꯝꯐꯥꯜ ꯋꯦꯁ ꯕꯤꯁꯅꯨꯄꯨꯔ ꯖꯤꯔꯤꯕꯥꯝ ꯀꯛꯆꯤꯡ ꯂꯩꯔꯤꯕ ꯂꯦꯝꯍꯧꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯊꯪ ꯑꯦꯖꯤꯇꯦꯁꯟ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏ